Ngasisu Manipuri Pamel Warina Mayamda Kudol Tamnava Subscriber Singna Thabirakpa Asengba Thokiba Thaudok Amakak Mayamgi Mafamda Puduna Laksari Ngasigi Wari Asi Channel Asigi Subscriber Ming Oina Pallabada Kanta Haoriba Marup Asina Aikhoigi WhatsApp Ta Thabiraktuna Khanganbirakpani Mayamgi Maraktasu Wari Hapningba Lairagadi Aikhoigi WhatsApp number 7005245748 Haoriba number asida adumak singnaba laitana khanganbirao ngasigi wari HAOREIBI SAMPUBI mayamda khudol tamjage taminasi matamdo kuidri chahi fadri mamang chahi mayai chalakpa matam adwaida oigani aikhoi imanaba ahum mari thangnaba khul amada cricket sanaruraga nungdang wairamda halakpani Yum lambida halakpa aduda laikai pukri asauba amagi mapanda sem ahum kabok ani laida katpagi mawongda thadoktuna leirami imanaba yu kitang thaglakpa ama yawe aikhoigi maraktuda mana as chaklame semse chase asumna hairaga mahakna semdo laukhatli aikhoidi mangonda ita laigi thadokpa oiramani chagumse kidro Asumna haina mangonda haiki matamduda mahakna karisu thausadana as chaklama kansida karigi laino asumna hairaga khullaga semsingdo chakhirami mahakna hauna chabado ubada aikoisu chaninglakpadagi khaga machet chaminakhi asumna aikoi isa isagi yumgi thongalda changna hore aisu thongalda changlai matamduda aigi tungda huigumba ama senkhibagi makhol manba ama aigi tungda tarakhi ai tunghanduna yengbada kanasu ude usigumba oiramgani khandoktuna yumda changlakle ai irujanaba batil ama paiduna yumgi pukrida ising sokpa thokpani numitabasu kuidribanina migi masak udrabasu kaigumba ama lai habadudi khangli ising sokpa kumuraga pukridagi hek kakhalakpaga aina lairiba mafamdudagi mitar kunmuk lapna nupigi sawan manba ama ningang famlaga inkholdagi insang napi manbagumba manbagi mami ama uki aina indomcha oirawai khalladuna indomcha thengin he tawridubu uribro asumna hairamlaga adum changlakle aina irulu jabal loiraga imungda changakpadadi indomchadi bazarda chatlui haduna pochai mayam ama laiduna halai wakhalda pukri mapalda laihoribaduna kanano haina khanki adubu kasu thoina khanjelubadi tawdi numittu nungdangi chak chanaba loiraga indomcha hoigi yumda film ama kapi haduna aikhoigi mikhai makhoida tv yangba chatnakhiba matam aisu indomcha hoida laibani matamduda jumda inaupa khakta laihokhi mahakna mahaki kada table ama thaduna lairik paduna lairingaida kanagumba ama changlaklaga kisu thausadana nakalda lairiba upu adugi manakta changlaklamlaga pochaigumba thibagi mawong ama tawramki inaupa dudi aini khanduna laibajani adubu mahak mapal thoningakpadagi mapalda thokke haina thorakpada thong adu manungdagi lolaga lairambaduda mahak imungda lairiba asi mathantani haiba khanglakhi ngayaki mamangda takiba khonjel aduna kari oirigaba hawdongnara haiduna mabukning khara phathajai asumna numittumadi kaisu tawkhidre mathangi numitki numidangda inaupana phone sanaduna lairingaida dada nangdi kaidoriba upu kachinduda kaithi khangdrage dada danatro ima amta lao asumna haiduna mamabu kausili aduga mamada mahangna ukhibado paw tamlami ima aina hauji phone sanaramlaga maise laithorakpada tu sigi upusigi kasinche asida dadana kaigumba ama thiraga laiba ui aina kai thirino haina hanglaga munna yengsalubadadi misakto nupigi fiba male mitmangda mangkibani aduga ngarangsu aina lairik paringaida aigi tungda mi leibagi mawong ama tawe aiki yema asumna inaupaduna aikhoida wari tamlami aina su matang aduda ngahan irulu zarubagi ising sokpa thokpada thengnakhibada makhoida paw tami
Matam aduda imana kaisu tawroise nakoinane pakhanda khanjanbagi oiramganiye asumna haiduna aikhoibu themjinbiki khara leiraga nongma ahing amada imana nongchurakadawre haiduna mapalda thamba sing akaiba singdo sangoida thangjanaba haugalakki matamdo pung amaga makhaimuk taramlani nongalamdaigi matamni nungsisu kanna sitli lantern ama paiduna thokpani matam aduda phadigom manam yamna kanna namlakhirami imana sing ado sangoida thangatlaga mai onthorakpada yumgi maninglomda nupi ama managanda kaigumba ama pobagi mawongda haifet nontharaga tapna sangkhibado uki imana matung inaduna yengbada nupido maningda hauriba wa pambi mayamna ahingi nungsit marakta haina humna makhol thokna sanariba maraktuda sangki adudagi ubasu phangkidra imasu tawriba matau adu kibadagi imungda prap sanglakhi aduga babada mamana wari singdo liraba matung nongalaga laitingi maramda akhangba ahal amada paudo tamlaga kari laige habado yanghanba kanda HAOREIBI SAMPUBINI mahaki mafamda kachaba pot ama namu taibang mi oiba maraktagi mioi kharana sokluba thengluba tawlubagi dama nakhoigi imungda HAOREIBI SAMPUBI mahakna nakhoigi ingkhol nungda changlaktuna laipane asumna hairakhi matam aduda imana mahaki kathokpa posai singdo kana thengluriba sokluriba no haibado takpiba yagadra matamduda ai akiba amaga loinana mittagi pi khanghaudana taraktuna aina mamangda sem chakhibagi warido imada amadi maiba aduda tamlammi matam aduda maibana matungda adugumba mathong chadaba thabak tawraganuko yamna fattaba thabakni nakhoina tawribado hojikti imungi miyoi singda aki akhang pirabanina mahaki penanaba laison tinchot mahaki sakthak khara thadokuna miyoibada yetanaba tawdabadi yararoi asumna haiduna laigi thauram ama tawthokhi aduga ahanbada sem chakhiba imanaba adudi numittudagi masa ado phuri thungduna chaba thakpa amata yadana mayang kangsillaga kuina naduna laiki mahaksu aikhoigi imungda tawriba laitin uba asumna ubadagi maibaduda yenglaba matung aikhoi pulap aikhoina sem thangnarakhiba mafamduda chatlaga ima HAOREIBI SAMPUBI mahaki mafamda lale haiduna changjaduna afattabasing kokpinaba haijaki numittudagi ngasi fawbada karisu tawrakhidre aduga mangau thirabani haiduna tawhaidaba chatheidaba thabak thoram amata tawge hainasu ai amuk hanna khankhidre ngasigidi matang asida subscriber singna thabirakpa wari pathokchaba loisinjari mathangi numitta atopa wari kaya ama amu puduna lakjage mayamna matam adu fawatangdi warsu wana ngaiminasi haraga mayamdagi kainanaba yatang nijari pinabirasi